अहानबदा मरोइबा पाउसिंग पिजरी मणिपुर लेंगाकना सिंदुना ngasi अथौबा सिंगी नुमित पांगथोखरे Political ideology manadrabashu imalebaki damak punna thabak tawminasi ex CM Biren Hauzik leiriba assembly ase dissolve tawraga miyamna pamba anoba election amma pangthokpana afaba oigani K Megachandra Manipur kanjananaba isagi oiba regional party ki lengak ama thamba matam oire haina MPP ki president S Brozena phongdokre amadi mathang chahi olakpadadi Patriots se numita yumthong khudingda amwa firal chingkhatpiu RK Megan Kurumjari, Mami TV na sadok chaba Manipuri Prime Time News meeting tabirong limbistingbo taram nokjari hauzimiyam da pau sandong napijari Manipur lengak na sinduna ngasi athoba singi numit pangthokre haukiba kumja lising amaga jamapan marfutara mathoida British singa songna kiba landfam da mai leiduna chen khidaba aikhoigi athoba singi yatafam yai school jaman sanda leiba hicham yaicham pata Manipur ki governor kalonena MLA sing amadi maru oiba official sing yauna laikhidraba athoba singi mafamda haikal laikat tamkhre masigi tungda konung mamangda leiba thangal general laisang da show gun salute pituna ikai khunabas utke thoramgi saruk amo ina nungthilda governor yauna atai makhok thongba official sing amadi MLA sing yauna said minarda haikal laikat tamkhe lonena gun salute pituna show ikai khunabas utke ngasi yai school janman standa laiba hicham yaicham pata athoba singi numit na yorakpada hanagi chief minister nongthombam birena paumi singda phongtokhibada laikhidraba athoba birti kendrajit thangal general maharaj kulachandra amadi atai athoba kayana soknariba lanfamda maithiragani khangna lanfamdagi mai leidana leibak asigi damak tungi damak thawaina pontha pikhiba ase aikhoina khak laina khanba chumloi amadi tungi mirol na su mase khangfam thoe makhoigi thongalang jel asibo aikhoi pumnamakna matau tamduna tung koina chawkhatpa nungai pa yai faba tangdu leitaba lamdam ama oinana ba honarase haina show phongdokhe loinana political gi ideology manataba khenaba kaya lerabaso Manipur gi apunbagi saktam kananabagi damak punna honaminaba mathau tai haina so paumi singda mahangna phongdokhe mahangna makhatana phongdokhibada hauzik state asida popular government ama leitragaso Manipur amuk hana ing chikpa puraknanabagi damak MLA singna governor amadi official singa unaduna mifam pangthoktuna state asida tangdu leitaba puraknaba kanna honari haina so phongdokhe Manipur Pradesh Congress Committee na sinduna ngasi chamga kuntra marirak suba athoba singi numit BT Rota leiba Congress office ta pangthokre thoramgi saruk ama oina MPCC ki president K Megachandra amadi atai thaumi singna thangal general amadi BT Kendrajit ki murti da leisu katuna ikai khumna utke thoramadu da K Megachandra na phongdokhibada BJP na lujing balengak ase miyamna pamnadre president rule ase miyamna panba lengak amanate hauzik leiriba assembly ase dissolve tawraga miyamna pamba anoba election ama pangthokpana hena afaba oigane mahangna makhata na hai thangal general amadi birti kendrajitna British ki mayokta thengnakiba sing ado haurakliba mirol singda khanganba mathau tai haike birti kendrajit amasung thangal major general Arsi tauduna hat kiba numida duni makhoigi asigumba thauna phaba makhoigi mafamda ikhoina ngasi haikal lekat tamduna ningsingbagi program Manipur Pradesh Congress Committee na pangthokchari makhoigi asugumba kathokpa Manipur gi damak amasung ningkha tamna leinabagi damak kathokhiwa wakhollodo ngasi ikhoina nunghona ningsingduna ningkha tamna leibana ikhoi purumaki amasung sikhibana
ngasi hijam yai chumpa ta pangthokpa athauba singi Patriots sega mari lenena laikhidraba athauba singi khubamda haikalaikat tambagi thoramda hanagi UNLF ki chairman RK Megena paumi singna phongdokhibada haukiba kumjali singam chanipan marfutara mathoigi landa British ka sona khiba landa aikhoigi ipa ipu singna laukiba thodang sing amadi lan aduda thawaina pontha piduna mareibak kidamak harau harauna thawai katokhiba aikhoigi ipa ipu singi mafamda ngasigi mirol singna ikai khunabam thoi loinena la kadoriba mathangi chahigi kumon thoramdadi yumthong khudingi amubam machugi phiral chingkhat piduna awaba phongdok minase hainasu miyamda apil tokhi Gitaro so sing the sweat when by pushing everyone to sing. So I got you some Yamato using the Bacher half of the bank. It's actually the business culture of the CSA 1891 Gilanda, how I got you to Yamato mixing with Milena. Don't talk putting it, thanks to executive. Don't putting it, Tongan, the Abu Pirati, a few I was said. Manipur People's Party na sinduna ngasi athoba sigi numit Imphal West ki lamboi khongnang khongda leiba imoino sanglenda palan tawkhre thoramgi sarugama oina August 16 lisingamga jamapan marfutara mathoida mapal kangjaibungda thori yalaga hatkraba Thangal General amadi Birti Kendrusike photo da Laisu Katuna ikai khunaba utke Thoramaduda MPP ki President S. Brozen Singh phongdokhibada Manipur da mareibak maramdam nungsizaba mi wate aikhoigi ipai pusingna Manipur gi ngamkhai amadi ningtamba ngaktuna lakhibane makoida cheliba I edu ngasigi mirol singdasu adum cheli haukiba chaheli singani kolhomdoi gi megi tang humdagi kuki narco terrorist singna Manipur thugainanaba lan chatharakpada mareibak nungsizaba nahali sing yangkhai humpu phongna chongthoraktuna iramdam gidamak lan thengnakhe mahangna makhata na hai lamdam masida isana isabu ngakchaba regional gi oiba lengak ama leiba matam oire regional party khatana Manipur kanma ngamgane national party singna Manipur gi mafamda interest kaya longde makhoida aikhoina thajaningai oide hauzik thokliba lan ase center lengakna pukchal sengna hotnarabade nahana loisinamba yarabane Manipur kanjananaba isagi oiba lamdam masigi leihau December regional party gi lengak ama thamba matam oire haike Manipur sei tere kuntakpa British na khogi mariba kajana bahona bada makhogi mataka la la wena hat musumba adogi amu sahi ani helaba illegal immigrant mayam na khoida pin sapu mayam singa ker gadi koi na khogi lamdam sigi lenga resident party na nga gadi basi khara makhai di sapa gade ji bi thaja bani aduna mayam na athoba singi ningsing muslim mari le na mayam na Manipur All Manipur United Clubs Organization amuko amadi Thangwaiban United Clubs Organization TU shine sinduna ngase August ki tang 12 gi ayuki pung 8 makhai digi hoduna Thangwaiban cherau singda leiba athobu singe khubamda chamaga kunthra marirak suba athobu singe ningsing numit pangthokre thoram masida Thangwaiban cherau chingda khiliba athobu singe mitamda amade ingkum jali singamga chaniban marfutra mathoige Anglo Manipur warda thawai katkraba Athoba singi mafamda miyamna haikalekatamke Thoramaduga mari lenena amukogi President Fairojam Nandoluwang no phongdokhibada adungai ingkumjali singamaga chanipan marfutara mathoige Manipurgi aroiba ningtam lan oriba Anglo Manipur War khongjomda mapung oina soknakhiba adu Manipurgi lanmi singna maithiragani khangna khana lang thengna rakhibane kanagumba kharana wangangbada Manipurgi lanmi singna maithiragani khangna lan thengna khibani haina phongdok pirakpa adu chumdaba wafam amane Manipuri gi lanmi sing ase lan yamna haitaba furup amanate Manipurgi lanmi singna lan chatpada maraiba kidamak mathwai tharabasu yai haiba wakhalon lan chatkibana Makhoigi masada maithigani haiba wakhal machet amata chenkide lanfam aduda thawai katkraba athoba sing adude kanagi shu mikha ponkide mikha polabadi matam aduda hinghauriba miyam aduni haina phongdokhe sidagi koi padam amla ga koi na koi kanano kadam nauraki koi gi pa kuna kamai to ki
ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯈꯤꯕꯅꯣ ꯂꯥꯟꯗ ꯀꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯉꯁꯤꯒꯤ ꯃꯤꯔꯣꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯆꯪꯉꯦꯕ ꯆꯨꯝꯅꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯗꯨꯒꯤ ꯃꯤꯗꯣ ꯐꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯆꯥꯎꯗꯣꯏꯅꯤ ꯑꯩꯅ ꯐꯝ ꯄꯥꯏꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯥꯡꯈꯤꯕꯅꯦꯕ ꯃꯔꯝꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯀꯣꯅꯨꯡ ꯂꯧꯁꯤꯜꯂꯕ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯦꯁꯦꯁꯃꯦꯟ ꯍꯣꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩ ꯂꯥꯟꯃꯤ ꯀꯌꯥ ꯂꯩ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝ ꯃꯣꯏꯅ ꯈꯣꯠꯂꯤꯕ ꯂꯥꯟꯃꯤꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯃꯩꯇꯩꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯃꯝꯕ ꯇꯣꯞ 5-6 ꯈꯛ ꯂꯩ ꯈꯔꯒ ꯇꯣꯞ 14 ꯂꯩꯔꯝꯕ ꯀꯣꯅꯨꯡꯗꯀꯣ ꯀꯣꯅꯨꯡ ꯀꯪꯂꯥꯗ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯔꯤꯁꯦ ꯃꯁꯤꯗ ꯂꯥꯟ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯇꯤꯀꯦꯟꯗ꯭ꯔ ꯂꯩ ꯀꯥꯡꯕꯨ ꯃꯌꯥꯝꯕ ꯀꯨꯂꯆꯟꯗ꯭ꯔ ꯅꯤꯡꯊꯧꯕꯩꯁꯦ ꯃꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯏꯊꯤꯕ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯍꯧꯔꯤ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯀꯥꯡꯕꯨꯗꯨꯅ ꯃꯣꯏꯗ ꯅꯤꯡꯊꯧ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯑꯋꯣꯏꯅ ꯊꯦꯡꯅꯕ ꯌꯥꯗꯦ ꯕ꯭ꯔꯤꯇꯤꯁꯅ ꯉꯝꯍꯜꯂꯁꯤ August ki tang 12 athauba singi ningsing numit ka mari lelena thangmaiban gi akoiba maru oina thangmaiban watham laikai dagi thangmaiban diam college main road fauba 80 unit 45 thangmaibana lam tu sengbagi thabak chathakre amadi akoyi gana hai ko akoyi thobul kowan ba kumal gi makhada 13 August mari lelena akoyi social service te jibne akoyi ayamba so population hauji akoina hauresi akoyi hek kanogi kaya ko police watham le tagi ho pasina akoyi khuyathon gi traffic points ro to hoda bane adu ayamba so population lasa tagi akoyi chuba ho ko aduga 13 August mari lelena akoyi The Association of Healthcare Provider of India Manipur chapter na August ki tang 13 tagi private hospital singda PMJY General Haina Hairak Padagi Dialysis Patient Association Manipur Amadi Dialysis Patient Family ga Kuchum Naraga Isu asigi matang da Jatharakpa Thabak Thoram Kudimakta Mateng Pangbirakhiba Maru Oina Lamdam asigi Civil Society Sing Arambai Tengolgi Luching Purel Korongan Pakhuman Manipur Kidney Transplant Association RPI India ki General Secretary Maheswar Thongnawjam Ining Thaulai Sembasana Joba MP Rajya Sabha MP Dr. Akoijam Bibol Manipur Government ki Health Commissioner Sir Suman IAS Amadi Print and Electronic Media ki Ichininaw Singbu Dialysis Patients Association Manipur ki Maikai digi Thagat pa Phongdorakle Matung Tarakpadasu Lairaba Patients singi issue lakpa matamda Mateng Pangpiyo Haina Dipam ki Secretary Boni Naroibamna Thadorokpa Cherol Asina Phongdorakle Maitai Society Churchanpurna Chamaga Kuntra Marirak Suba Patriots Day Ireibak Ningba Athoba Singi Ningsing Numit Ngasi Wakta Sericulture Training Institute Prefabricated House ki Multipurpose Community Hall da Achama Thoram Ama Oina Pangthokre Thoram Maduda Maitai Society Churchanpur ki President Moirangthem Thoibana Ngasi Aikhoina Relief Camp ta Government piba kharada penthokuna leibagi matam natre masigidamak irang hoduna leibagi matam sunatre ikai basu faure maramdi ngasi chahi ani henjlaklaba fawda aikhoina aikhoigi iramdam Churchanpurda hanjin bangam da bahai basi leikidraba athoba singe macha masuni haibada ikai ba fawe haidaduna athuba matamda moregi prajam yamga amato oina punsinduna isa gi iramdam pongnafam lamdamda jangjabagi khongjang ama Yamnamak Mathau Tare Haike Athauba Singi Numit August ki tang 13 na lakpada Maraibak Maramdam gidamak thawai katkraba Athauba Singi mafamda Herikon na ikai khunba uchare Herikon gi General Secretary na Thadurokpa Cherolamada Numit asina lakpada ngasi aikhoina Kumza lising amaga Chanipan Marfutaram Mathoige Anglo Manipur War Amadi Athoba Singbo Farsi Tawduna Hatkibagi Wari Asibo Funga Wari Tabadona Tabadi Wahanthok Leite Hari Thaudok adu Ahingba Oina Thoke Ngasimak Madugi China Koktribane Thaudok adu Aikhoigi Khunai Asina Hauzik Thengnariba Amade Khunai gi Tungi Punsiga Mari Lenaba Yamna Maru Oiba Achouba Thaudok Amane Thaudok adu Khangmana Aikhoigi Hauzik ki Punsigi Mahing Ase Masak Khangma Ngamgane Loidena Tungda Lakadaba Khudong Thiba Kayadagi Sho Isane Isabu Kanjaba Ngamgane Thaudok aduda Aikhoida Khangalibade Ning Tamba Haiba Ase Aduki Matik
mamal yami masigidamak thawai thadokpa matik chai haiba asini kumja lising amaga chanipan marfutara mathoigi wari nainaraga aikhoi isana isada hangjaba wahang amadi karigidamak matam adugi manipurgi luchingbesing aduna British officer mga adu mga kaktuna hatloribano haiba asini British mga adu hatlorabadi la lakpa adu soidre haibase soidana khangnibani adubu oirabashu British macha mga kaktuna halabniba asi karigino makhoina ngamkhai leitana mapangal kalaba British singda lan gi chepau tobagi maramde makhoiga lan taunadana tausinnanaba ngapigani lan taunadana tausinnana lamlauda ireibakpu laukiba panumdabagi soidana oiramgani hauzik aikhoigi mirolna ing kumja lisingamga chanipan marfutara mathoigi athaubasing adudagi tamsinba yaba ama hairagadi makhoigi masada amadi tungi mirolda thamlamba thajabagi chang adune makhoina thawai katkhrabasu nongmadi soidana tungi mirolna ningkha tambagi lan tawrakani haibase makhoina yamna chetna thajake thajaba ase leramdrabadi makhoina lan ase taunanaba thawang toramloi haire Manipuri Literary and Cultural Forum Tripura Madi Takhel Leima Tengbang Group Anina Puna Sinduna Agartalagi Tarau Maitai Lekaida Chama Kuntramari Raksuba Athoba Singe Ningsing Numit Pangthokre Ngasigi Thoram Adu Takhel Leimagi Vice President Kudrakpam Prajapati Savabati Oiduna Lengsinki Amadi Manipuri Literary and Cultural Forum Gi General Secretary Khoisnam Mangalna Athoba Mithunglen Oiduna Ngasigi Thoram Ase Pangthokhe Loinana Tripura gi Khwai Gaura Nagar dasu Maitai Khunaina Sinduna Athoba Birtiken Rezit Amadi Thangal General gi mafamda hailai katuna Chamaga Kuntramari Raksuba Athoba Singe Ningsing Numit Pangthokhe Amaromda Awang Tripura District ki Jalavasa Maitai Khuldasu Chamaga Kuntramari Raksuba Athoba Singe Ningsing Numit Pangthoktuna Athoba Singe mafamda haikalai kat tamduna Pangthokhe Lamdam Masigidamak Tawaina Pontapi Kraba Thoba Singe Ningsing Numit Thoram Pangthokpaga loinana Handak thokliba irang asida Tawaina Pontapi Kraba Chinga Kham Lamyan bagi mitam hangdokpagi thoramsu pangthokre Socialist Student Union of Manipur Esamna Imphal East-ki Tamukhong Playground da pangthokiba thoram aduda athoba ipa ipu singi mafamda haikalaikat tambaga loinana mafam aduda sariba handak thokliba irang asida narco terrorist singna Thokiba irang asida Tawaina Pontapi Kraba Chinga Kham Lamyan bagi mitam maikhumsu hangdokhe thoram aduga mari lenena Assam gi President SI Manhai ipai pu singi ningsing thoram pangthokliba ase chumnagi thoram pangthokfam thokpa thoram amani haina laina lobuduna de lamdam asida awanba purakpa ngamnoi makhoina khalamba wakhalon thabak thoram sing aduge khongul adu haurakliba mirol asina lawba mathau tai amaromda loisindana leriba irang asida maramdam ngaknanaba honabada Thawai Katkraba Chinga Kham Lamyan bagi mitam hangdokliba asisu mitam masigi marumda wahanthok kaya lere masina lakadoriba mirolda wari kaya libada natana khunai asida karamba matamdagi charangnaba thorakhe karamba phibamda leire lengalon asina karamba phibamda thambiki haibasing adushu khangba ngamnabane Manipur gi apunbagi saktam kananaba lengakna Thaudang Lobang Ngamdabadagi, Miyoi Kiana, Tawai Kubakta Haptuna, Honakibasing ase, Mapi Mapasingna, Kang Bagaloinana, Ikai Kunapam to issue high cape. Tawai Takraba, Adugumba, Athoba, Lamyan Bagi, Mitam, Hangduksabani, Nasi, Akoina, Hangduksariba Mitam Mase, Mitam Kak Hangdukpa Natade, Mitam Sidesida, Liba. Wari mayam singse wari kayana punsallaga yomlaba adugumba mitam mamakakni mitam sina lakadoriba tungi mirol singsida isida aikoida wari kaya mama ligadori August ki tang 13 athoba sigi ningsing numit kam mari lenana
Prime Club na sinduna blood donation camp ama Langol gi Siza Hospital da pangthokre blood donation camp asida puna miyoi humpurom na EPK makha tarak padeshu Prime Club na lebak kidamak sintha kaya amasu pangthorakini haina phongdorakle loinana lebak miyam nasu afaba thodang sing pangthorakpada support tobiyo haina Prime Club na phongdorakle loinana ngasi blood donation camp asida Siza Hospital nasu chawng na mateng pangki haina su phongdorakle numit asida koigi Prime Club na pangthokna koigi blood donation game ama pangthok sabani pangthok deba game asida koigi Prime gi member kudimok na saruk yabiba amadi Prime gi member nattaba volunteer wena koigi Prime gi ngasi gi donation game asida mateng pangba lakpiba I donate tawba lakpiba simbudu ahamba Kumona kai kunajari ngasi gi 13 August ki numit sida koina sikumbo gi blood donation game ama pangthok sariba asi naha singse unsilaga koi mamang gi Prime Club na thang kaya ama lawraga lai haidi lan gi matang dagi lan gi manung dagi di relief game ta dagi ngasi Patriotic Days Organizing Committee Jirivam Manipur na stenduna Jirivam dalai ba ning singkhul biodiversity park ta imaleba ki ning tambagi damak lan thengnaduna nokna na ukna thawai kat khraba athobu singge jamaga kunthra marirak suba ning sing numit thoram mapung fana pangthokre ngasi gi thoram aduda leikhidraba athobu singe mafamda minute ani tumina leptuna ikai khumnabu utke thoram gi chief guest oikhiba Jirivam district ke deputy commissioner Krishna Kumar IAS na haikibada ngasi aikoi gi thongna faraba pauna brajabasi yuvaraj tikendrajit thangkal general amade landa thawai kat khraba athobu singi damak koknona ikai khunajare loinana aikoina thangbangami lengzel manaduna amadi mateng pangnaduna pangthoklabadi thabak pumnamak pangthokpada mai paktaba leite aikoina tauge khanba thabak sing mai pak pangamgani haina wafam kaya su phongdokhe this so that everyone should know what's are happening at present in our district. Of course, सबसे बहुत सारे लोग अभी ऑफिस में आ रहे हैं and also they are getting their online copy of जमाबंदी. Why we took this initiative? Because in past ngasi August ki tang 16 na lakpada adungai Anglo Manipur War lisingam gachani pan marfutara mathoi de leikidraba athauba birti kendrajit thangal general amade aikoina masak maming khangaudraba leba ki damak thawaina pontha pikhraba athauba khudingmakpo yuva janata dal united na ikai khumnubu uchari haina yuva janata dal united ki general secretary organization wahengbam Jotin Kumar Singh na khurek piduna thadorokpa cherolasina phongdorakle cherolasina makha taraduna hai Numidasina lakpada mareba ki damak thawai kat khraba athobu singe matik magun amade thongnabu ningsingduna makoina chatlamba mareba nungsibage liglam aduda aikhoi amato oina changsinduna iramdam Manipur imagi damak punalepminaba amade lingjen manaba khunai ama oinanaba haina phongdok pagalonena laikhidraba athobu singe thawaina taibung sembang mapugi leikolda nungsiba leinam oina tinbo oirasunu haina phongdorakle August ki tang 15 India ki Independence Day pung 12 total shutdown tawni haina aina thengkraba lalahulup KCP apunmana phongdorakle loop asigi publicity secretary Punchirol Maitaina khurek piduna thadurokpa cherol asina makha taraduna hai Kanglai Park Manipur asi awatpa amata leitana ningtamba maromdom lepchaba lebak ama oina haurakhe amadi chahi lisang ani hena puwari ga sagonaduna lagraba leibak amane apikpa furup kaya na punsinduna matam kaya changna segulakhiba Kanglai Park Manipur gi apunba furup asida tangkhul mau kabui anal chothe maring amadi maitai pangal asina chingba furup mayam asi pulaga Kanglai Park Manipur leibak ama semlakhibagi wari leiribane British loilam loikraba matung 1998 dagi 98 da Kanglai Park Manipur maning taba leibak ama oirakhibane October gi tang 19 1998 da Kanglup khudingbaki miyoi yauba Kanglai Park Manipur ahanba National Assembly da Kanglai Park Manipur gi constitutional head oikhiba Ningthau Budachandrana Kanglai Park Manipur gi park chawba ase Lising Nipan ga chatruk Yankai square mile ni haiba wafam malengi miyamda mayek sengna thamke Indiana Kanglai Park po lausin kraba matungda Kanglai Park Manipur gi sakam asibo hiram khudingda
चावना चैथेंग पिबा हौरखे अमसुंग लिसिंग अमगा चमापन यांखै तरुक यूनियन टेरिटोरीदा हंथा हंदुना इन कुमजा लिसिंग अमगा चमापन यांखै निपानदा मालेमगी फुरुप खुदिंगमकना यानिंगदबा अफस्पा थमजिलखे लो ए कया सेमजिंदुना हौरखफम तिनबा अमदे हौमिन कामिनरखिबा चिंगमी तमी अनिगी मरक्ता सिंगचेप थादुना नुसी हन्नदनबा मरु हुनबा हौखे ngasidi indiana khunkiba kangup masel khananaba amade nungsidanabaги maru aduna irei cha kayabu awaba chaitheng pire ngasi kanglaipak manipuna awaba chaitheng nangliba kangup masel ukhatna haliba nungsi nahandriba se kanglaipak ke ning tambabo indiana namthak tawduna lausinkraba matungda semgat khiba loilamgi safu adugi mahine maram aduna chatnaba yadraba the merger agreement 1949 na पुरक्पा इंडिया की निंग तमगी नुमित अगस्त की तांग 15 असगी मायोक्ता लेप्तुना चिंगबुरोई तंबुरोई अनिना निंग तंबा कंगलैपाक मणिपुरदा पुन्ना होमिन कामिनरक्तुना लेमिनरक्पा अदु हंजिन हननबा मतम यौरे हारे लमदम मसिगी मिपुम खुदिमकना इरैबाक नुसिबा अमदे इरैबाकीदमक कथोपा ngambagi wakhalon chenba mathau tai haina social scientist dr dhanabir laishumna phongdokre wafam masing ase Patriots Day palan gamari lenina salai athauba kanglaipak motorcycle community na sinduna maibam lokpa chingdagi wakha lakpa Masikol Fauba Manipur ge rider kayana chathiba bike rally ga mari lenena mahangna phongdokhibane hariba Patriots Day ga mari lenena chathakhiba bike rally aduga mari lenena social scientist Dhanabir Laishumna makhata na hai matam adugi athauba ani fasigi sangai ka khiba matamda nupi angang kayana Pigau setuna haibadi ngamjaba mamittagi pirang chinthanakhe hariba numit aduda birti kendrojit amade thangal general na फासिगी संगाई काखिबा मतमदा मखोइना ममित चेना उइसिदुना खनखिबा वाखलदी अखोइदगी ताखिबा मिट की पी असिना लैरांग खुदिंगी लेखोंगदा इसिंग ओइना चाइबा ओइरसनो हकचांगदगी तारिबा इखेंग असिना इमागी तंपाक्ता तिनबा अमदे अखोइगी हकचांग असिना इमागी तंपाक्ता लेंगदन लेबा ओइरसनो हाइबा वाखलोन असे खनखि हाइना फोंदोखे अमदि थौरमदुगी मनुंगचना वाखा लाकपा Masai Kolda Leba Athoba Singi Kubamda Rider Kayanasu Haishu Katuna Loinana Mafam Adugi Akwebada Ujara Kayasu Take Farsi Kongo Hutuna Legida Matamda Mitagi P Kangana Hoya School Lamzao the Lakraga Yumban Keban Kolingaga Okiba Masang acting a silese then Aquilinamak Brave Boy Association Sinduna Nifu Tarelak Suba Foundation Day Kam Patriots Day Thoram Pangthokre Thoram Masiga Mari Lenena Class 1 Degi Class 10 Fauba Category Hum Thokna Khaidokuna Painting Competition Amasu Pangthoke Loinena JSC Ge Boshem Nalauba Class 10 Amadi Koshem Nalauba Class 12 Da Mark Wangna Pass Torba Amadi Subject Topper Oiraklaba Sadra Singh Amadi National Amadi International Thakta Medal Loraklaba Sanaru Singda BBA Club na achamba khudol piduna puni thogwatke amadi ahal oiraba mioi tara tareta MLA K Robindro na achamba khudol piduna puni thogwatke amadi pending competition asida mapong mathang taraba mahairoi sing amadi sanaroi singda certificate amadi cash award piduna ikai khumnubu utke thoramadudai MLA K Robindro Dizendra Mangang President BBA amadi Janambam Iboton Singh Senior Citizen na athoiba mithungnen sing oina saruk yakhe Patriotic Writers Forum PWAF Manipur chahi khudingi pangthoktuna lakliba Patriots Day athauba singi numit ki thoram ngase kaisampata leiba State Central Library Imphal gi auditorium da pangthokre laioi khraba lamdam asigi ipai pusigi mafamda haika leikat tamduna ikai khumbu utpa amade lamdam asigi ayiba ibi chamaromna leibak ningba saireng sing pathok pana mapung oiba thoram oikhiba ngasigi thoram aduda PAF Manipur gi former President Yaskul Khairakpana athoiba mithunglen Forum gi President Narebam Khambaluwang na Thorampu amade Forum gi former President Singh Thokchom Chandra amade Saubam Tombaluwang anina akhanaba mithungnen oina saruk yakhe loinana Sahitya Academy Awardee Saratchan Thiamna
Saidin Mapu Oina Saruyake, Ngasigi Thoramgi Nungi Oiba Warol Piraduna, Forumgi Secretary, Rakesh Nauremna Fongdokibada. Kumza Lisingamaga Janipan Marfutra Mathoigi, Anglo Manipuri War, Khongzom Landa Aikoigi, Athoba, Ipa Ipusina. Lawiramba Thodang Malemgi Puarida Angakpa Mane, Aikoigi Tona Faraba, Athoba Ipa Ipusingbo, Ningsing Bahaibasi, Nasigi, Maitei Singi, Tofadraba, Thodang Mane, Rakesh Nauremna Makhatana Fondo Kibada, Aikoigi Puarigi, Wari Simbul Sing, Nasigi, Mirol Singna, Aiba Ibisina Lisinduna, Tamau Bahaibasi, Puaribu Jacksina Senabagi, Masak Amane, Mirol Asigi, Aiba Ibisina, Isinduna Tamau Bahaibasina. Tungi Mirol Singna, Irei Bakpo, Hene Hene Nusiba, Paula Katori Bene Haike. Ngasi August ki tang tara humdoi lisingani kun manga sida amuko gi meeting makhada All Thobal District United Clubs Organization Atugo amadi Social Development Committee SDC anina punna sinduna lisingamaga janiban mafutara mathoida Imalaibak Imalaibak ki damak nok na fasigi sangai kaduna thawaina ponta pikhiba athoba singbu ningsingduna Jamaga kuntra marirak suba athoba singi ningsing numit thoram jingtham laikolda pangthukre Thoram asida athoba Yuvraj Tikendrojit amade Thangal General anigi photo da haika laika tamduna kai khunwa utpa amade Manipuri lengak Manipur leibak ningba saireng saidinabana mapung oiba thoram oike Ngasi N Tomcho Higher Secondary School na sinduna Patriots tega mari lenina school ase gi oja sing na silaga lebak ningba sereng changdamnaba ma pangthokre thoramgu aduga mari lenina Gadge of Honor gi warol piraduna mayang Imphal AC gi MLA K Robinto na haikibada laikai da tha amagi manungda amuktang punsinba mathau tai aduga amaromda N Tomcho Higher Secondary School gi Instructor Watliba ase concern authority na athuba matamda Watliba instruction sing ase tharaknanaba aigi site gi honagani aduga school asida hanagi oja leramdaba amadi satra matik chana leramdaba adu hauzik satra amadi oja matik chana leire mase school asigi oja singna ningthina honabadagi fangba mahaini mahiroi kaya private school da tamlamba adu ngasidi government school da masing khangdana tamnarakle haukiba chahida class 11 amadi class 12 ki admission fee free ohelo haiduna MLA dio da aiba piduna lakhiba adu matam adu da class 11 amadi 12 ki fee free ohen khiba adu dio na iraga class 11 amadi 12 ki fee Ohenbada government school gi Manipur gi oina aihakna ahanbo oiramgani atopa kendra gi MLA amata tawbata di haina mahakna makhata na phongdokhe Aroibada Moroiba Pausing amu hana pijari
Manipur lengakna sinduna ngasi athauba singi numit pangthokre. Political ideology manadrabasu imaleba kidamak puna thabak tawminase ex CM Biren. Housing Lady by Assembly asi dissolve toraga miyamna pamba anoba election ama pangthokpana afaba oigani K Mega Chandra. Manipur Ganjananaba isagi oiba regional party ki lengak ama thamba matam oire haina MPP ki president S Brozena fongdokre. Amadi mathang chahi olakpadadi Patriots Day numita yumthong khudingi amubo fural chingkhatpiu RK Megan. Ngasigi oinadi Mami TV na sandok chaba Manipuri Prime Time News matang asida lushinjare mayambom khala khurumjare. A snack? Our ready-to-cook chicken nuggets are a lifesaver. Packed with great flavor. Trust total for snack time. It's totally worth it.